WhatsApp ta aina tika tawbagi Facebook ta tika tawre adagi aina noma panba se hathingi se loli se hangdo hanaba tawre kaina tonga mayam ama chandoga achumba wafam amata yaudana bhapna sarga hairakpa oemsi ama hanale baduna among pamsi tawsi habadi tawrakpadagi hujing asang mathang laine adigi hujik kem jana onabe siam na muthinge na tawbuse khoi dong taksandi hayang amna upalaga tawbuda khoi dong taksala kadribo asi aina miyambu Facebook ama koina papam sida tawjari se yamna nokningba wakhal lamaga loinana miyam amana kari dauraga kamai tauraga namthan sige khanbada thabak dairakta namdhabam dingamdraba khoi miyam se akhoi joint quality committee for peace saina farman ima kai then sigi apun base thugai ba ngamdre ba kai ba ngamdra ba dei me masi induradi ngamada khanjaba khara leiramani kanano di khangdri ko aduna ngasi si kai WhatsApp ta aina ka tawbagi Facebook ta tika tawre adagi aina noma panba se hathingi se loli se hangdo hanaba tawre kaina tonga mayam ama chandoga achumba wafam amata yaudana bhapna sarga hairakpa loinana aina handaki thoiba lan sida nathai na bahona re ka hairi se sidai sida kari no aina nathai ri se koi siba hek tabaga aikoi group chatlaga mafam juda aikoi inquiry chatli tawriba pochi chiriba nariba adai nongai maru na kapsal leiba phaklang adagi hom phumamiba jaga loina inquiry chatlaga aikoi na karino ne aikoi sibo aina khanna daga aikoi lakjai ngahak ta tumina laiti adubo miya mamanga mada advertise kalam da leiba dawna mi mamang da lauksan na ba khungjan na ba du de koi haite toksan na ba chu haite ta chu haite pa chu haite koi di thangai sengba tawda ba pot ni haidana maram chadana irang hoba yade maram charga irang hobada ngachi bhawa manipur gi issue kaya da noma bhawa mai leirakte hujik su leiro adubo khangda ba kana gumba kharana sungu udaba kharana panghai hairaga pangtaw tawraga hujiki aingonda sirei ba angang se sina athubi matamda aina gome ga tinaraga aina tika lawi sima chap chabi evidence ibira no mathora aga loina na aina noma panba si thingi si hangdo hairu ba document aina Canada haira maga Canada aina hangdo ani no haiba document singdu su pibiro aidi ngarang gi numit sida sarkar na koi gi city ne laula ai hai matam du da aidi em sugi hongdo kaino koi gi mikap thoko numit ki da magda ne haidana kaino da Manipur college da ise kaino yawi dai sa phamaga yawbani na loi gi ba chatpa yada bani na aidi kaino tawre pung ahum khai hele adai thaba amagi amu laktana lamde nang akwan la kan sida mari ye dai da yole sukhang khang de lauram ba sukhang de kanana launa sukhang de aduba aina thagai sengna pan kaino chi nonga pamba je thingu haibagi order aina haibagi application tawbagi any kanadano tawriga potugi che paper do aina application tawri do madumaga pibiro aduga aina thika tawrambai pochu pibiro adu oragadi mana chap chabi ai evidence proof mayam se uraba aduga praja myam da makka kathoga lakpa mi khara tillaga ne advertise karam da laiba tindraga da tuminna nakan da thairaga laiba aduga pofam haba saraga koi chatpa mi do me madi natte haiba simadi media thong da haijage nonga akhoi asi Facebook akhoi Manipur Delta voice hai daisda akhoi na gyan tarak pudigi lakai akhoi kangabom lakai apun manuki maru bairagi general secretary oina leiba akhoi gi lakai gi imane na lejariba akhoi na gyan tarak pudigi ngasibo wa laibang miyamgi thabak thorum kaya da akhoi lakai yu luching bi ma oina akhoi na tung jaraga ngasibo laksabasida ngasi akhoi gi ine imada sirei maransi akhoi club ki maikai digi yamna thamo sengna akhoi nuai taba phundok sari condemn tori aduga maroina akhoi na nuai jadri si kari gi no hairaga ayam badi akhoi ine na ngasai loina haibigre adu maroina akhoi da yam ngakpa makhak lerisina ngasi gi thagalaiba Facebook sida ngasai gi yamna thongna leirba maonda irei si chap chaba che sang madugi document loi lei hai adu lei hairaga
why kaiginowa phone number do ma thonga yamna pharagadi mana adugi proof leiragadi magi phone number do hapiragadi akhoi kam nuai jagadaba aduna hairiba thagaliba pocha masi achumba nate sasinaba fake ne na akhoi na khanjayeba aduna karigumba fake oiragadi masi akhoi rule of law leibani na mai mari leinaba akhoi department sina atubada action lawraga mase sigumba mi amagi ijat career yamna sangna misam juna taba leibang miam gi kathok tana laba achuk sangba koina gyan tarak padagi ngasi hek sahi ai isagi yangkhai mathoi ni adu gyan tarak padagi akoi tung nilaga laksariba sigumba leibang miam gi mama amabu hekta keno to busa masi matung mano kana gumba amada amwana tawdana ba misam na tawdi phaba misam na tabda tawro pasimadi akoi jam thamoi sengna nuai ta ba tare igino haibada imam me bana koi committee sem dara ko ta ko sida miang gi damak ta thok thok na chaliba aduga kai su lai jana aslan gi mamai dio phaihan dona kolan dona la mi tere lan gi hanna banu mitugin ayu no wala ka sappada no mai kaptara kana kottara kana koi chela kana tawga sem da koi na se pisen ja badu su koi mi khudi mak luk khudi misale mani puna leba lum me am se na mori dam sem da pisen da braba adu di moi se kem ta ni mi ngakta ba akoi si na pisen me yadra braba aduna hanagi laingang na wairamba yamana wairamba divine runje sanaraba yaiba akoi di khangdeba akoi di chumna tawriba mayam sigi matuna karino habi kungta tabani aduga heta aranba mawonga thika tawre kore digi nongma pamba sijuna akoi di thamoi jane nongma pamba se hana lairamba nongma pamba nane adugo ore ore se hama hana lairamba duna am nongma pamba se tawsi habadi tawrak padagi hujing asang mathang mathang laine aduge hujik kem jana onabe siam na mutinga na tawbuse akoi dong taksandi hayang amna upala ka tawbuda akoi dong taksala ka deriba sugum ba jana moigi wakalon sugum takhat ba tha class ti tabukse bazar ta biya kanu sai biya kanu nongma pamba tawba thinga ba himso laite aduga akoi na tawise miang gi damak ta kai nongma hai badane akoi ira nai se phan man chung tho ka tawwa de lo la ka marumda machum jana ka tawbi ba ta na te hai ba se miang ko nai kani